Hi ma'am punamopu khoramjari ma'am igi channel da amukasu taram nokjari ma'am ngasi su anouba mathen ama puraga lakjare ngasi gi mathen se ma'am hoigi asangba uti thongge na aina hinjang napi khara lejarure sida phangba ko asangba uti da changgadaba do punamak phangdraga su khara amadi phangjare singse aina phajana khutna thadallaga ai isingda tingjalaga ngahak thamne ko leipun guma yawramaga su aduga ma'am si su lejarakpane sidagi akhoi keno manipur gi dukan yam leyebako aduga gi enam si soina lejare enam si su leiringe siga ai khara yamna hapchalaga ai uti asangbase ngasidi ai tawrage ana ai pochei loi semna lojare ro pochei sem lorabani na ma'am khang sida oin thongjarage khang se ai thangalle ko meisu stop on tawre aduga khang se sare aduga ai mana masing sing se loina han mada hapchanjarage ado ai thang na di soijadre kaigino utini na loi haidi pathagi doini ko aduna ai khutna haipe haipe tang thadachare bako mana masing sing se aduga ma'am ai si sing se loina hapchanjarage aduga ma'am kai kai changadabano adu soi mumda hapcharage hanbada ise cheng ni ko cheng se ai kitang thotak toba manam su hapet nami se cheng se khara hapchare changda cheng se hapchanjare jo cheng hapo matungda ina hari bob se akangba manam yam nusi ko handak ki chahi gini ado khara hapchanjare adai yenam suina khara yamna hapchalle aduga sok tongna bai soi khara soiraga thamjare aduga tespata dige morok tangkhai ai morok se yam sai ko mem koi choubi tentak tawbi dune aduga sina koigi mangan se aigi se fresh ni ado fresh mangan leitraga su ko koigi ali bado ngarang dang tingamaga uti sum tawnei tawbada sum akaiba leite natra ado aigi de hajik se koigi mangan gum se fresh phangidana aduna ina fresh lawraga oina tawjare ado ma'am ai mahi hapchalage aduga ai haipetang khabai sina mix tawrage tawro matungda sogalakpa ado yangminarase ma'am ai se sogalakpa matang sida ai sing se aina suraga thamjabane sing khara changda hapchanjare sing hapchalaba matungda ma'am ise ngari se macha makha hapchanjoge sum haptraga su yai ko ma'am pamna da blerga di dum happy gano ado sum magoi ke yani yamna mahau hen ba hai tare ne pamjaru bagi ko to ina ngari macha hapchare to sogola bani na si matang sida ai soda se ai chamas macha sigi tangkhai mai hapchare aduga ma'am phajna solasi adui matungda kai hapado adumu yengminarasi ma'am phajana sokolaga magi machu sisu ahogi uti gi machu laye ko aduga si matang siga phadigom ga ahogi awa phadigom do aduga khara hapchanjare awa phadigom se kitang ahogi kai haini ahoi asangba machu gi mana jo oidre kitang ahogi kaino khale ani humni mari ni surak pagi ko kitang pathaba dumai tawre aduna du su khara hapchanjare aduga ai si gi matang sida phajana saurabanina thumju ai changda hapcharage aduga ai thumse chang hapo matungda ai phajana mix tawge ma'am aina yam toy no otli se ma'am su dum khangnarangani akoi gi chengumba yawbase makhada napsangani aina ni aina yam toy no ochari se ado ma'am ai gi se khara khara aidi machu se asangba uti manjale ado sida phangba pochai khara na tawjabani ado su mahaudi phajana lai hai tare ko ado koi gi ada phangba machanduna tawgadi ataisu koi gi asangba se oineba to aigi se yarabani na siga sok amtang tawsanjage aigi se mundana yare ko adodi sok se ina nakupi se khara jam hapaga sok se tawsanjare to si tawsalawa matungda ngasai ina soiraga thamba awa phadigom do adum hapchanjarage si hapchalama matungda ai khabaina phajana amtang mix tawrage mix tawraba matungda amgeng minarasi ma'am manamdi lore nusibana uti gi manamga de awa phadigom gi manamga yam sathina manam se hawba manam name yam ai gi se loire ko yam kuina di sahunjadre sok loiraga ado ai si matang se ga chabagi ai
ꯑꯩꯒꯤ ꯀꯣꯟ ꯑꯃꯗ ꯑꯃꯨꯛ ꯈꯥꯏꯗꯣꯛꯆꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯃꯆꯨꯁꯦ ꯑꯩꯒꯤ ꯀꯤꯆꯟꯁꯦ ꯈꯤꯇꯪ ꯂꯥꯏꯠꯁꯦ ꯃꯝꯕꯒꯤ ꯁꯪꯕꯁꯦ ꯐꯖꯅ ꯎꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯈꯥꯏꯗꯣꯛꯄꯩ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯥꯏꯠꯁꯦ ꯑꯉꯥꯟꯕꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝꯁꯦ ꯈꯥꯏꯗꯣꯛꯆꯔꯦꯀꯣ ꯑꯁꯤꯒ ꯈꯥꯏꯗꯣꯛꯆꯔꯦ ꯃꯌꯥꯝ ꯀꯂꯔꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯎꯇꯤ ꯑꯁꯪꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯒ ꯕꯥꯏ